IRB battalion ani oja lising ohum amusung BDF lising tara lawgadawri BJP gi central leaders singna irang mayok narakpa chahi ohum phajilaklaba state asida mathangi mikhal gi yenglaga lengak paiminariba MLA singna Saukhat Thorang Tabak the Mai on Sinanaba Kangalakre. Laglibel Singani Kuntaret K. Mikal Mamangda, IRB Battalion Ani, Oza Lising Ohum Amusung, BDF Lising Tara Logani Hairi. State Singing Chief Minister Yumnam Kemchana, Namit Mangani Lebaki Konung Delhi Laiduna Prime Minister, Union Home Minister, Defense Minister, Finance Minister Amasung, Donor Minister Yauna, Party Gi President Unaraklabamatung, Narang Thambal Sanglenda, Party Gi State President A. Sardar Devi Yauna, BJP की MLA सिंह अपुनब मिफम पांगथोक्तुना महाकी दिल्ली खोंगसत अदुगी मतांगदा पाउदमखी थंबाल संगलेन की मिफम असि लोरब मतुंगदा चीफ मिनिस्टर वाई खेमचंद सिंगाना महाकी सेक्रेटरीट ऑफिस दा गवर्नमेंट असिदा मपांग ओइन चटमिनरिब पार्टी सिंह की MLA सिंह अमसुंग गवर्नमेंट असिदा सौगलिब इंडिपेंडेंट MLA याउना अपुनब मिफम अमसु पांगथोक्की मिफम अदुदा चीफ मिनिस्टर ना महाकी दिल्ली खोंगसत अदुगी पाउदम सिंह पाउदम की नरांगी मिफमनी अदुदा चीफ मिनिस्टर युमनाम खेमचाना रूलिंग द यौमिनरिब MLA सिंगदा महाकना दिल्ली दा सेंट्रल लीडर सिंग उनरुबगी पाउदम अदु तंबग लोइनेना पार्टी की थबक थौरम कया की मतांग द खनबनी हाइबु वाफम खक्तमक सोशल मीडिया दा थागत नरक नतना अतई अतोप करी करम वाफम सिंग खनखिबनो हाइबदु मीडिया दा फोंदोरक बलैते ngarang numidang pung taruk tagi pung anirom chupna chief minister secretariat ta pangthokiba mifam madu da saruk yakiba MLA singa wari sanabada makoina phongdorapgi matungina ngarang mifam madu yamna maru oiba amani haina phongdoraki ngarang mifam madu da chief minister yumnam khyamsana mifam madu da yaukiba ruling gi MLA singda state asi chahi ahum long kanglu ki irang na maram oiraga saukhat thorang gi thabak sun paikhat pangamdana laikhraba matung anoba government ama semkibaga loinena center gi lusingba singna su saukhat thorang gi thabak ta mai onsinana ba khangal Hainasu, Baudom Ki Hairi. Center की लुसिंग सिंह चीफ मिनिस्टर युमनाम खेमचाना स्टेट की लॉ एंड ऑर्डर स्टेट की सिक्योरिटी सेल थुंगी फिबम द सोथरगा लेरिब कया नेशनल हाईवे सिंह याउना स्टेट की मरुइब लंबी थोंग कया मतम कुइन सेंबी दबना मियामना थेंगनरिब अवाबा कया की मतंग दसु पाउदम की हाइरी स्टेट की चिंग अमसुंग तम अनिमक्ता लेरिब नुपी ओबी कयादा शक्ति पीतुना इमुंग मनुंगी सेनमिलोन फगननबगी वाफम कया अमा पाउदम की हाइरी सेंटर के लुसिंग सिंहसु चीफ मिनिस्टर युमनाम खेमचान अमति महाका लोइनरगा चटमिनरिब डिप्यूटी चीफ मिनिस्टर अनि नेमचाप की ग्यान अमसुंग लोसी देखो के प्रपोजल सिंह अदु पॉजिटिव ओइबा मौंग द पाखुम पिरकी हाइरी मरमदुना हौजिक लैरिब असेंबली ताम असिगी चाही अमरों खक्तगी मतम गायरब असिदा फुल स्विंग द साउथ थौरांगी थाबुक सिंह सेंक्शननबा सेंटर के लुसिंग सिंह खंगलक्की हाइरी स्टेट असिदा लैरिब इमुंग अयाम सेल थुंगे अवाबा मायोक नरिब असिदगी खरदसु ओरबसु कोकननबगी पांदमदा सेंटरना अयाब पिरकपदगी IRB इंडियन रिजर्व बटालियन अनि प्राइमरी स्कूल दगी हाई स्कूल फावगी थाकता हौजिक वालगा लैरिब ओजा सिंह मेंसिननबा ओजा लिसिंग अहुम लोम लौरगनी हाइना ngaranggi mifam maduda chief minister na phongdoraki makhatana BDF village defense force ki personal lising tara amasu launana ba khanari chapchana confirm tawbamak oidrabasu soidana lauraba yai haibagi thajabadi lei hainasu MLA amana phongdorakli thasigi mari da wasak lauraga semkiba anawa government asigi cabinet chauthokpagi thabak asi hauzik phawba pangthoktuna leiriba asigi matangda hangba wahangi pakum amada MLA aduna hai hauzik leiriba government asi mapung phaba cabinet ama oinabagi damak minister taret hapsin gadaba wali karamba matamda walhoriba minister sing wasak lawgadage haiba mak khangdrabasu suksoi soidana haplakani haibagi thajaba lei adubo kana bu minister fanggadage haibasidi union home minister khaktana khangani state assembly ki budget ki mifam ama pangthokadoriba sisu vote on accounts oina puthoklaga no money खक्तगी फंगद्रा नत्रगा फुल बजेट ओइना फंगद्रा हाइबसी हौजुक फावगी ओइना चपचाना हाइब ngamdri हाइनसु मसक ममिंगदि ताकथोकनिंगदबा रूलिंग MLA असिना फोंदोरक्ली मणिपुर द मियोइ लिसिंग कुनहुमदोइरोम मिजोराम दना मियोइ लिसिंग कुनतरु SIB गा सागोन अदुना हिंगली कुमजा लिसिंग नि कुनतरित फावबदा लेबाक सिदगी SIB एपिडेमिक लक्षण बगी पांदम थमलिबा सिदा मणिपुर अमसुंग मिजोरामना अचौब खुरौ थांगबा मा ओइरगा लेरे इरमसिंग मतांगदा टाइम्स ऑफ इंडिया ना फोंदोरकबा रिपोर्ट अमना हाई मणिपुर अमसुंग मिजोराम दा मियोइ लिसिंग यांखै रोम SIB गा सागोन अदुना हिंगली इंडिया दा SIB सागोन नरगा हिंगलिबा मिगी मसिंग असि लाख 15,000 अदुगा इंडिया की अपुनब मिसिंग की चादा 0.5 खक्तमक ओइबा मणिपुर अमसुंग मिजोराम दा SIB गा सागोन अदुन हिंगलिबा मिगी मसिंग असि इंडिया की ओइना चादा अनिनी नेशनल एड्स कंट्रोल ऑर्गेनाइजेशन NACO न सिलगा पांगथोक निमित हुमनी की वर्कशॉप अमदा मिजोराम दा SIB गा सागोन नरिबा नहागी मसिंग असि चादा 2.75 नि हाइरिबा मिसिंग असि नेशनल एवरेज तगी चादा 13 की मयादा वांकना लैदुना लेबाक असिदा
HIV gi seitheng khwai gi chauna phangba state oiri masigi matungda Manipurna chada 0.18 oiduna national average gi saruk mari rom helaga leiri mission AIDS suraksa gi makhada pangthokiba workshop aduda Manipur gi Bisnupur Chandel Churchanpur Imphal East Imphal West Thawal amasung Urkhul district yauna Mizoram gi district 13 da akhanaba mideng thamlaga kupna khanaki hairi amaromda Ministry of Health and Family Welfare ki statement matung ina Manipur da HIV gi prevalence asi chada 0.81 oiduna mioi lising kunhumdoi rom HIV ga sagon aduna hingli amaromda Mizoram gi oina HIV ga sagon aduna hingliba mioi masing asi lising kun taruk hele haina su report asin makha tari oiroidaba demand taunarakpa Manipur gi maning makha tamba mangkiba kumja lising machamapan marphutara mathoida Manipur si British na ani thongna khaidoklami amana Imphal Valley area aduga atopa amana hills area haibadi Manipur gi ningthaudagi administration chalainanaba sel lawjaragasu British na tokhaina lengaklami Manipur kumja lising machamapan nifutare tamaning makha tamba lebak ama oire madugi matung kumja lising machamapan nifu mapanda Manipur India da tile kumja lising machamapan yankai tarukta Manipur Union Territory ama oire amasung district manga thongna khaidoki kumja lising machamapan humpu mapandagi lising machamapan humpu tara nithoi phawbadi haibadi Union Territory oiringai gi manungda amuk nauna Manipur si district manga ni haijaragasu semdok semjen taunaraki makoi manga adudi Imphal Tamenglong Churchanpur Urkhul amasung Senapati ni kumja lising machamapan humpu tara nithoi gi January 18 da mapung phaba India gi 18 suba state ama oiki kumja lising machamapan marfu humdoida reorganization tawduna Imphal district ani haibadi Imphal West amasung Imphal East haina khaidoki madugi matung lising machamapan marfu humdoida Thawal district haiba amasu semlaktuna Manipur gi apunba district taret oiraki kumja lising machamapan marfu tara taret tagi lising ani tara taruk phawada district mapan suraki hairiba district mapan adudi Imphal East Imphal West Thawal Bisnupur Senapati Tamenglong Churchanpur Ukhul amasung Chandel ni kumja lising ani tara taruki December 9 da matamdugi Chief Minister Okram Ibobi gi lengak matamda anoba district taret hapsilamki hairiba district sing adudi Kangpokpi Tengnopal Kamjong None Frezol Jiribam amasung Kakching ni hairiba anoba district taret asi hapsilaba matungda Manipur gi oina hauji district tara taruk leiri anoba district taret semkibadu naga singna aduki matik waruki aduga kuki singna hainingai leitan harauki matamduda Manipur da khwaidagi sangba UNC na sathaba economic blockade mayuknaki haujiksu UNC na district thugai kibadu hanjan hangadabani haiba demand tawba leptri central government na wafam adu loisinanaba wari saribani haiduna leirakpa chahi phana yamsilakle adubo waroi sindi haujiksu purakpa ngamdri nagasing na maruina sauribadi Senapati dagi Kangpokpi khaidokwa amasung Chandel dagi Tengnopal khaidokkhibasini maramdi hana Senapati district oringai dadi nagasing na masing yamba district orami amasung hariba district asi nagasing gi lamni haina lawjarami matawasumna Tengnopal su Chandel da pulam labanina nagagi lam ngaktani haina claim torami haujikti matamdugi lengak na tawkiba asoibadun maram orga kuki gi district ani pithokibaga manarakle masi nagasing na ngana ukibadagi matamdugi lengak ta saukibani district taret hapsinduna apunba district tara taruk semkhruba matungda hauji atopa district sembiu haiba demand asi ani khaklai hariba demand ani adudi amana Moirangbu Bisnupur district gi lokthoknaga atopa district ama ohelu haiba ama aduga atopa amana ngasi ngarang khaktamak thongnarakliba Jongmi singi tokhaiba district ama piu haiba sini handakta leikidraba Thanglon Assembly constituency gi MLA Bungjagin Balte gi family dagi oina demand asi laglagasu Jongmi phurukki mioi kyamarumna sogonarakpana achangba demand oiri leikidraba MLA asigi hakchang Jongmi singi tokhaiba district ama pidri fawba leirol chaloi haiduna demand asibu hena kansilaki district ama semba haibasi administration nungaina bagidamak laingak laduna taret tara thongna khalaba matungda paikhatlambani khudamoina Jiribambu tokhaiba district ama oina thamlamlibasi karigino haiba taragadi hana Imphal East pulaga leirambana district administration da sathina nungai khidi Jiribamgi miyamsu tangai fadana se chang lowna bagidamakta porompa tana lakpada ahing ani ahum lektaba yaraktaba sel ka hena changba matam yamna mangba miyamgi apamba khudakta fanganba ngamdaba kaya asin maram orega district sembani haiba yai masigi sumathakta rail lambi su yoksilakpa asamga tainaba mafamda leiba oibana tangai fadana district ama sembani haiba su yai Urkhul dagi Kamjong khaidokibadusu district headquarters dagi yamna lapa amasung border area da khundariba miyamda chawkhat thorangi thabaksing ningthini yohanba ngamdabagi sembani haiba su yai anoba district semlakiba singa sigi maram loinamak leigani
अदुबो हंदक जोमीसिंगी डिस्ट्रिक्ट अमा सेमननब डिमांड तौरक्लिबसिदी कयाम यामना मरम चाबगे हाइबदु लेंगाकता इंथोकपगी वाफम नतबदा अइखोय मयाम अमुक्तंग खनसि नैनसि निंगोमबम हाइबसि मिसिंग यामी मिसिंग यामन खिबना अहुम थोकना खाइदुई मरम अदुना निंगोमबंग गाक्तगी डिस्ट्रिक्ट अमा सेमगे हाइब याबा पोट नते ngayhak saunabagi matai manau khanaba chainaba haiba simhausani masi thoktaba imung leiba hunade khanaba khudingi khainarani hairagadi kyum palminabagi wahan thok leite manipur da kangku irang thoi hanai sunai adubo ingthanaba amadi lakpham thoi adugumna matam madu yauruktanaba kanagumba kharana separate administration union territory pu haina demand tawbasi achumba nate makogi wakhalda manipur haiba simasagi mayumni haina khanjaba ngamdabagi mami amatai Manipur haibasi aikogi iyumni haina khanjaba ngamlagadi yum adu thadoklaga natraga ani thongna thukaisi haibasi haifam thokte maram mayamasi yengluraga tawba yaba demand haiba ama leiragasu oithoklarodaba dimani haibasi khangminnaba changi matang asida panjaningba wafamdi tokhaiba district talakpa manipur thukaigi hairakpa demand singasi tawroidabani haibasi manipur bu apunbagi maralni haina khanba ngamlaba matamdata aranba demand oiramle haiba khangjarakani ngasigi rasifal February 9 lisingani kuntaru ahanbada mes rasigi oina wakal munna khalaga thabak tawba kanagani asawba khanaba loinarabadi afaba oiroi lusingbu singna sanbiba sagaina yengthiba numeni bakang lesabe singi oina law tonagani mahiroi singidi wakal faksin gani brace pangthok ningba pangthokpa aigi mi maruk mafam pak chawkhatpa sathok sasinda khudung chaba sel fangba singthabi badi yawba numeni bakang lesabe singi oina nungsinagani mahiroi singidi honaningani Mithun hona zaman kanaba thabak mai pakpa mingchat hengatpa lamlanba singna chanbiba mamalayamba pot leiba yaba numini pakang lesabe singi oina amata oiragani mahiroi singidi loksing chawkhalagani karkat charangnaba nungnangba loinaragani pangthokningba kharadi mai paklagani maruk mafam pak chawragani lol manadaba singna chanbiragani pakang lesabe singi oinadi wakhal managani mahiroi singidi budhi hengalagani singha section hona jabatana afabu oiragani yengthibasu leiragani sel fangba chatpa managani gari tapna thogani pakang lesabe singi oina law tawnagani mahiroi singidi wakhal changloi kania chawkhutpa phagatpa thabak mai pakpa singthabi badi yawba mateng pibiba hengatpa sathok sasinda khudung chaba numini pakang lesabe singi oina amata oiragani mahiroi singidi honaningani tula pangthokningba pangthokpa maruk mafam pak chawkhutpa arapa chatpa mi tinabasu kanagani मीना सखंगबिबा यामलगनी पाखंग लेसाबे सिंगिदी नुंगसिनगनी माइरोय सिंगी ओइनदी वाखल चौखटगनी ब्रेसि चौखटपा फगटपा मरुक मफम फगटपा अरापा चटपा कानबा सागैना चानबिबा नुमिनी इमुंगदा शांति लेरगनी पाखंग लेसाबे सिंगी ओइना मोट चानगनी माइरोय सिंगिदी होननिंगनी धनु वाखल लांगबा अमा नत्रगा अमा खनबा नुमिनी आइगी मीना मीगी मिसंगदा लेखिबा असावबा वारुबा नुमिनी पाखंग लेसाबे सिंगी ओइना मुक्नगनी माइरोय सिंगिदी वाखल चंगलोय मकर पांथोकनिंगबा पांथोकपा मरुक मफम फगटपा मतेंग पिबिबा यामबा सथोक ससिंदा कानबा इमुंगदा शांति लेबा नुमिनी पाखंग लेसाबे सिंगी ओइना अमत्ता ओइरगनी माइरोय सिंगिदी बुद्धि हेंगलगनी कुंभा चरक चहिं नाइबा मरक्ता थौरमदि पांथोकलगनी सेल फंगबा चटपा तौरगनी मकोक ओइबसिंगना चानबिरगनी पाखंग लेसाबे सिंगी ओइना लौ तौनगनी माइरोय सिंगिदी वाखल चंगलोय अरोइबदा मिना रासिगी ओइना हक्चांग वाखल थाबकता हेन फाबा नुमिनी खुदोंग चाबा मायोकनबा अनुभव पोट लैबा याबा लोल मानदबना चानबिबा नुमिनी पाखंग लेसाबे सिंगी ओइना अमत्ता ओइरगनी अदुगा माइरोय सिंगिदी होटनानिंगनी